ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯄꯥꯊꯣꯛ ꯑꯃꯣꯝꯆꯥ꯫ ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯖꯔꯒꯦ꯫ ꯃꯥꯅ ꯑꯣꯏꯗꯣꯏꯅꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯕꯨ ꯃꯔꯝ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯑꯩ ꯀꯔꯥꯏꯗ ꯑꯣ ꯑꯩꯗꯤ ꯉꯔꯥꯡ ꯋꯥꯃꯟꯈꯤꯗꯅ ꯈꯥꯎ ꯃꯌꯨꯝꯁꯤꯒ ꯃꯪꯒꯣꯟꯁꯤꯗ ꯄꯨꯂꯞ ꯊꯝꯂꯝꯂꯒ ꯇꯨꯝꯕꯖꯥꯠꯅꯤꯗꯅ꯫ ꯑꯣ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯨꯏꯅ ꯀꯩꯅ ꯆꯦꯟꯈ꯭ꯔꯕ ꯀꯔꯤꯅꯣ ꯃꯥꯡꯖꯈ꯭ꯔꯖꯅꯨꯗ꯫ ꯌꯨꯝꯒꯤꯅꯦꯅ ꯇꯝꯂꯒ ꯂꯩꯔꯛꯈꯤꯕꯅꯤꯅ ꯊꯋꯥꯏꯗꯤ ꯈꯖꯤꯛ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯩ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤꯕꯨ ꯀꯅꯥꯅ ꯋꯥꯏꯇꯩꯔꯤꯕꯖꯥꯠꯅꯣꯅꯦ? ꯊꯣꯛꯅꯁꯨ ꯂꯨꯅ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯈ꯭ꯔꯦꯗ꯫ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯆꯥꯛ ꯊꯣꯡꯗꯣꯛꯑꯒ ꯆꯥꯊꯣꯛꯑꯒ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡꯗ ꯊꯣꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕ ꯌꯦꯡꯂꯛꯈꯤꯒꯦ꯫ ꯑꯥꯏ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯆꯥꯛꯁꯪꯁꯤꯕꯨ ꯆꯥꯛꯁꯪ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯈ꯭ꯔꯦ꯫ ꯆꯥꯛ ꯑꯁꯤꯗꯤ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯦꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯀꯅꯥ ꯑꯩ ꯌꯨꯝꯁꯤꯗꯕꯨ ꯀꯅꯥꯕꯨ ꯆꯪꯉꯛꯇꯅ ꯅꯠꯇꯦ ꯆꯥꯛ ꯏꯁꯤꯡꯒꯁꯤꯕꯨ ꯀꯅꯥꯅꯕꯨ ꯊꯣꯡꯕꯖꯥꯠꯅꯣꯅꯦ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯛꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ꯫ ꯊꯣꯡꯉꯝꯃꯕꯅꯤꯅ ꯍꯦꯛ ꯊꯤꯔꯒ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯝꯂꯤꯕ ꯊꯕꯛꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤꯃꯇꯪꯗꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯆꯥꯛ ꯏꯟꯖꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯕꯨ ꯊꯣꯡꯕ ꯊꯥꯛꯄ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡꯕꯁꯤ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅꯕꯨ ꯇꯧꯕꯤꯔꯕꯗꯤ ꯃꯤ ꯂꯩꯖꯗꯕ ꯑꯩꯒꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯣ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯔ ꯃꯤꯔꯔ ꯃꯁꯤꯃꯇꯪꯗꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯒꯤꯁꯨ ꯅꯣꯡꯃꯗꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤꯁꯦ꯫ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯩꯅ ꯂꯩꯔꯛꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯅꯠꯇ꯭ꯔꯅꯦ? ꯀꯧꯅꯧꯅ ꯂꯝꯌꯥꯏꯁꯤꯗ ꯇꯥꯔꯝꯃꯤꯕ ꯇꯧꯔꯤꯁꯤꯗ? ꯑꯩꯗꯤ ꯍꯨꯏꯅ ꯀꯔꯤꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯌꯥꯏꯁꯤꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯤ꯫ ꯎꯄꯨ ꯃꯊꯛꯁꯤꯗ ꯐꯖꯅ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅꯤ꯫ ꯎꯄꯨ ꯃꯊꯛꯁꯤꯗ ꯂꯩꯔꯣꯀꯣ ꯅꯪ꯫ ꯀꯥꯟꯅꯗꯦꯁꯤꯗꯤ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡꯕꯨꯇꯪ ꯆꯠꯂꯒ ꯈꯨꯜ ꯑꯁꯤ ꯑꯀꯣꯏꯕꯁꯤꯁꯨ ꯀꯣꯏꯗꯕ ꯌꯦꯡꯗꯕ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯍꯦꯛ ꯌꯦꯡꯉꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯕꯦꯂꯩ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯏꯅꯝꯃ ꯉꯁꯤꯗꯤ ꯆꯒꯦꯝꯄꯣꯝꯕ ꯑꯣꯏꯅ ꯇꯧꯔꯦ꯫ ꯏꯅꯝꯃ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯊꯣꯛꯑꯒ ꯐꯤ ꯆꯅꯥꯡ ꯂꯥꯎꯁꯦ꯫ ꯍꯣꯏ ꯏꯅꯝꯃ ꯂꯥꯛꯑꯣꯀꯣ ꯑꯗꯨꯗꯤ꯫ ꯀꯔꯥꯏ ꯃꯧꯁꯤꯡꯅꯣꯅꯦ? ꯑꯩꯁꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯃꯟꯗꯗꯅ ꯃꯧꯁꯤꯡꯁꯤꯅꯕꯨꯛꯇ ꯃꯁꯛ ꯑꯃꯠꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯂꯩꯃꯟꯗꯗꯅ ꯃꯤꯁꯤꯡ ꯑꯁꯤ ꯀꯅꯥꯝꯇ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯈ꯭ꯔꯦꯗ꯫ ꯀꯅꯥꯒꯤ ꯁꯟꯁꯤꯡꯅꯣꯅꯦ? ꯁꯟꯁꯤꯡꯁꯤꯗꯤ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯂꯣꯏꯅ ꯆꯥꯔꯖ ꯑꯣꯏꯔꯦ꯫
ꯑꯉꯥꯡꯁꯤꯡꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯆꯤꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯉꯥꯡꯁꯤꯡꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯉꯩꯒꯤ ꯃꯇꯝꯗꯁꯨ ꯅꯨꯡꯁꯤꯕꯅꯤꯗ 이따 저리 내트로 이따 뭐하니 이따 오랜디 우동 끓이래다 끓이래들이다 아이 누가리다 아이고니 이따 소리부터 먹두고 끓이다 아 끓이는 이따 뭐 짜다 누가이가 더먹는 데다 우수고 야오니 타퍼싱 엄마다니 ngasi nungini leradi amuk chatpa tare aishu yumda laktaba kuirena nungini khatangi lakpani to thubada amuk chatani nangbu san cheluroi to mani to san chelubani itaw san chelubani san chenba nattana kari oirunige itaw nangdi udaba kuibana karino nasap na juga sih, aish, pemon ulang dari tahu, kerana di mana tu tahu ini sum toy nu gitu dah, ulang begini mana, Farita, jadi matang bahasa tinggal baik tu ni, aish sangat gitu, nunggu boleh suwe lah bani na, nunggu bahasa pun baik tu ni, aish sangat gitu, tahu, cale tahu. Hay tôi bằng đi mà không đa hay tôi tăng khai ta hầu bani kun bihan di tanah Numidang wayang gimatam usilap pusila Sandara ko matam go oire Untuk masuk zakira Kana di sidi Yum dah halaga Jangan tak tumpu ga catu ga Tumpu na farani Tawak sulay di Kaidaw ni Hayang ang citlay na di mo Yung thadok tu na chat kim hai rakani ai gi thapok na yad bani na Karino ni 얘네 가가시 미다기 식난 했다 무실람네드나 떠오시대 그나 하나부 오일노 시보 무실이 에이 이니 코이다 혹좀 zet도 나오라게 가라데 이네 Kana matla ite pesalane. Ine. Kana hay ma jabonja nang oiria thida changwa lo lao Mani ai sum koi thorak panida ini koi su da koi rena ai do ngarang lakpani kari numita muk chatpa tare ini hayang akchile radi chatpa tare ini da I wafam da hangena ai lakchari ni kari no yana hange haiba wabo hangu kaidawrage ini ai shi hanta ibu ai wek da haidrane hera hayagida kaidawrage nang morong sundana layudibo Ine Karino hairotana Ini gi janapi Ichan tumbi hoiga Hantak marakshi Ikho yungda Kari daurugi mecha bonjang nangbo Ichan tumbi ka shuk tawdena Karino mi hayomi Ine Ichan tumbi hoi Hantak marakshi Yungdagi Ihen hentok tabra
Ichan tumbibo. Hentokte. Madi larik padana dum lay. Kaidawragi minambo. ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯏꯅꯦ ꯆꯥꯛꯁꯨ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒ ꯐꯖꯅ ꯊꯝꯃꯝꯕꯖꯥꯠꯅꯤꯅꯦ ꯑꯗꯨ ꯀꯅꯥꯅ ꯏꯆꯟ ꯇꯣꯝꯕꯤ ꯍꯣꯏꯒ ꯂꯥꯛꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯁꯤꯟꯕꯤꯕ ꯖꯥꯠꯂꯥꯅ ꯍꯪꯒꯦꯅ ꯑꯩ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯕꯅꯤ Karinone nana ngangisibo. Ichan tumbi hudi yumdagi hentoktena. Kanana boyino. Nati nambo nupiga puraga laabarami nambo. ꯑꯁ ꯑꯩꯈꯣꯏ ꯏꯅꯦꯁꯤꯗꯤ ꯏꯟꯊꯣꯛꯄ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯏꯅꯦ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯣ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯑꯒ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯍꯟꯕ ꯑꯣꯏꯔꯒ ꯑꯩꯅ ꯏꯅꯦꯗ ꯀꯝꯗꯧꯅꯣ ꯍꯪꯕ ꯂꯥꯛꯇꯣꯏꯅꯣ Hoyni. Adusu sumini. Adabu kanana oyino minang boss. ꯏꯅꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯪꯗꯗꯅ ꯏꯅꯦꯗ ꯍꯪꯒꯦꯅ ꯂꯥꯛꯏ ꯐꯔꯦ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯀꯣꯏꯊꯣꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯤꯅꯦ ꯑꯗꯨꯗ ꯑꯩ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯔꯁꯤꯅꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯒꯦꯅꯦ Hoy. Chalo. ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯅꯦ ꯑꯩ ꯆꯠꯂꯦ Mana harisibu. Achumbu ere zalane. Layo umnadana tawzalo sibo. Kangdrene tawisi. Phakrabangani. Mabuk mapawsu ing tapkraba. Kanagi maphamdasu landaba. Kadum thogaba. Mami yadaba haibabu. Hawjik phawba. Mayum maikay pansinduna layro haibase. Masimatadi mana mayadre. ꯏꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯦ ꯑꯗꯨꯗꯤ ꯀꯅꯥꯅꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯆꯥꯛ ꯆꯥꯊꯣꯛꯄꯁꯤꯅ ꯅꯦꯅꯥ ꯍꯦꯛꯇꯥꯏꯗ ꯀꯔꯤꯅꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯃꯤꯅꯕꯨ ꯑꯣꯏꯒ꯭ꯔꯕ ꯂꯥꯏꯅꯕꯨ ꯑꯣꯏꯒ꯭ꯔꯕ ꯉꯁꯤꯗꯤ ꯂꯥꯏ ꯑꯣꯏꯔꯦ ꯃꯤ ꯑꯣꯏꯔꯦ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯒꯦꯁꯦ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯁꯦ ꯇꯨꯝꯗ꯭ꯔ ꯃꯈꯩ ꯅꯪꯕꯨ ꯁꯪꯗꯨꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯕꯗꯤ ꯍꯣꯠꯅꯔꯒꯦ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯀꯅꯥꯅꯣ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ